अहानबदा ngasi maroiba pausing pijari mapanda panduna leiriba manipur gi miyoi sing thunglagadaba jiribamda mokhoibu ognanaba akanba cheksin thorang lokhotpa hokre covid-19 makha tana sandoktanaba niti niyam sing mapungfana inba mathoktari Kamjong district ki manung chanalaiba Indo Myanmar gi ngamkhai sarukta covid-19 ngakthoknanaba paikhatliba thabak sing MLA laisio kaisingna yengsinkre ngamkhai da police outpost thamnanaba wafom phongdokre Ngamkhai lana sathok sasin tawbada athingba thamlingai serekta Myanmar romdagi naronda ain kaina pusalakpa polam sing fagat peleptri Amadi lamdam asigi chawna sanmit londa mateng oiramba juribam gi mafam kya da leiramba factory kya ngasidi chalaiba ngamdana leiri Kurumjari Times of Manipur gi numidang paumi eng tabi bapnamapu arumlan taram aukjari ngasigi maruiba pausing miyamda santokna pijari Jiribam district ki railway station da mapalamda leiriba Manipuri masa sing lakadoriba sigi yenglaga Manipur lengak na paikaliba thabak thoram sing amadi Jiribam Higher Secondary School gi playground da Chingba mafum kaya ngasi Jiribam gi SPM mubina luchingba police team PWD gi official PSED medical amadi electricity official singna haktheng nana koina satuna yengsin kre yengsin khongchat aduga mari leinana SP Jiribam gi office ki SPM mubina paumi singda phongdokibada Manipur government na lakolakpa thaurangi matung inna Chennai amadi Bangalore romdagi matam kuina panduna leiraba mahiroi sing ana laying chatluba amadi thabak tawduna leiraba miyoi lising amaga chani rom bogi kungamari romda puraktuna Jiribam railway station da thunglaba matungda miyamna hand sanitizer sizinaduna khutsa hamdokpa sab thakpagi aremba sing Imphal da chatkadaba bus singi manungda thamliba isa isa gi dustbin amasung veshin da ningthina hundokpa kaubiganu amadi mapanda naptin pangsitta sitpa tawbiganu loinana Jiribam da thunglaragadaba miyoi singnasu laingakna piriba niti niyam sing asi ngakna chatpiu haiki Aikhoigi railway station asida department khudingmaki District Administration ki Deputy Commissioner ki makhada ekhoina thaba asi locally ba thabak sing manungda lakadoriba jabtik sing haibadi passenger singna tamchana makhoi ki damakta wata padana sem samal loire mafam masida train ki kumakpa matamda ekhoina ejermi ba security personnel sing aduga medical staff singna piriba guide makhoi bu to haiba thabak makhoina tagodaba thabak sing Madu mukone high corporation bigger bani Malengi tongan balaibak singda COVID-19 na sihan kiba mi ngasi fawada lak ani ga lising humdraga mangaga chawnga kun ga taret yokre aduga laina asina sokhalaba mi gi masing na lak kuntraga mapan ga lising humfuga mangaga chanipan humfug humdoi oiri amaromda laing badagi fagalakiba mi gi masing na lak taragu humdoi ga lising kuntraga mangaga chawnga kuntraga manga sukre malengi leibak singi manungda USA khakta da hojiksu laina asina miyoi lising humdraga taret ka chani ga marifu yokre aduga positive oibagi confirm case na lak taraga ni thoiga lising marifu taruka chanipan kuntraga humdoi yokre India da su hojik fawda laina asina miyoi lising amaga chamapan marifuga mathoi sihan kre leibak sida laina asi positive oibagi confirm case masing na lising yang khaiga mapan ga chatru ka hufuga ni thoi ne India da Maharashtra hojiksu laina asina kwaidagi sohalaba state adumak oiri state aduda ngasi fawda miyoi satret ka kuntraga mathoi sihan kibuka loinana sohalaba masing lising taraga mapan ga sufna humfuga mathoi yokre Kamjong district ki Kasom Khulen subdivision ki Indo Myanmar ngamkhai maya nakna lairiba namli khulda Manipur police ki police outpost ama thamna ba ngasi Phungya assembly constituency ki MLA laisio kaising na luchingba mihut kangbu amana haktheng nana chatuna yengsin kre loinana koibada lairiba khul singi khunja singna su soidana matam kharagi oiba police outpost sing thambina basu lainga ki pukning singsilakli mafam singadu yengsilaba matungda MLA laisio kaising na paumi singda haikibada Manipur ga thangnariba Myanmar da hauze COVID-19 positive oiba miwi sing leibana Manipur da laina asi lansilaktana ba leibak anigi ngamkhai lanthok lansin taunariba lambi sing ase
ꯊꯤꯡꯖꯤꯟꯕ ꯑꯃꯗꯤ ꯉꯝꯈꯩꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯁꯤꯟꯕꯅꯤ MLAꯅ ꯃꯈꯥ ꯇꯥꯅ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯗ ꯅꯝꯂꯤ ꯋꯥꯡꯂꯤ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯉꯝꯈꯩ ꯂꯥꯟꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯐꯝ ꯑꯁꯤꯗ ꯆꯨꯔꯨꯞꯇꯒꯤ ꯍꯧꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ WY Number 4 Kwa Supari Timbersing Huran Lanada Thadok Thajin Tofam Oiri Numit Kharanigi Mamangda Namli Khulda Leiriba Myanmar ga Sathok Sasin Taunariba Maruoiba Lambi Anida District Administration Kamjong Mit Eng Makhada Kasom Kulen Police Station gi OC Yauna Police Amadi Khunja Singna Gate number 1 Amadi 2 Haina Gate Ani Saduna Ngamkhai Thingjinki Adumakpu Gate Ani Asi Sabagi Matangda Khul Thangnariba Myanmar gi Miyoi Singna Sabi Yani Yaroi Haina Muknarakpadagi Khatna Sainaba Thoktanaba Manipur gi Ngamkhai Manungda Sakre Gate Sajarabasu Nakalda Sambal Khadabana Iho Hona Leiri Amadi Gate Sariba Lambi Ani Asi Natrabasu Myanmar ga Faunaba Yaba Arunbala Lambi Kya Leiri Aduga Khunja Singna Ahing Chuppa Ngak Senduna Leiba Ngamdabana Huran Lanada Sathok Sasin Tauriba Sing asi Thingba Ngamloi Maramaduna Mafam asida Police Outpost ama Thambagi Tangai Fadaba Lei Haiki Some the gate Sarabasu Ahing Nung Yada Gano Torsi Tugaira Somda Lala Sigisi Mayam Sigari Tobu Yabangakani Little Tobu Yamagani border fencing late Masis the Huji Ujik border Singak Naba police Akoigi uniform personal Yam post over Dakar Oye 5C Akoi Honorable Chief Minister na Kangdana Akoigi respected Akoigi Kamjong di SP ga Yauna Akoibo Chatlu Yenguru have the Nasi Yengure Asing Bagi me Mayam si border Akoi Sil Taure Harab Sumaina Gari Chatpagi Lambisulere me Chatpagi Lambisulere Ngasinong alamday pung amarom taba matamda Technopol District ki SP TS Bikramjit ki meeting makada More CDO ge Suvedar CS Puspendra Kumar na luchingba CDO team anina Myanmar rom dagi pusilakpa Winchurup Supari Kwamaru amadi Gojila Kang Hida ka konana Miyoi Nipan Fare Miyoi Singadu Kamando gi team singna Myanmar rom dagi pochei khara pusilakadore haiba akak naba pau ama fangbadagi Imphal More lambi gi khudeng thabida ngai duna lairingaida 407 truck ani registration number MN04A 2953 amadi MN016141 da polam singadu hablaga purakpada fakibani Pharaba Miyoi Singh adudi Sora Bazar dagi MD Jamir Khan chahi kuntragani pan apokpa MD Yasuf Ali Sora Awang Laikai dagi Jilhol Haq chahi kuntraga taret apokpa MD Fazur Rahman Wangmayum Talib chahi taragamapan apokpa Yasuf Ali Sora Karanchi dagi MD Nawaz Khan chahi kungahumdoi apokpa MD Kalam MD Alia Khan chahi taraganipan apokpa MD Hafizuddin Sora Mamang Laikai dagi MD Firoz Khan chahi kuntraganipan apokpa MD Hussain Sora Mayai Laikai dagi Khuthaivam MD Riaz Khan chahi taraganipan apokpa MD Riaz Udini Makhoi Singh adugi manungda amadi juvenile ni hairi faraba Miyoi Singh adu polam Singh adu ka konana ngasi nungthil More Police Station da sinakre Amaromda Kamjong District ki SP amadi Kasom Kulen gi OC na luchingba police team amana ngasi Kasom Kulen gi manung chanba Khamlang dagi Winchurup packet chaniga humraga konana miyoi ama faraba miyoi adugi maming Irabanta Muitum sahi kuntraga mathoi apokpa Nabakeshwar Muitum Thaubal District ki manung chanba Sandrakhong mathak laikai dagi ni hairi Lamdam asigi leijaramba factory kaya senfam kaya sangna sagat khragaba tungda ngasigi yengsinbina ba watpa amadi thausil haitabana kangkhathang oiduna leiri Jiribam district matam amada mai pakna salairamba factory kaya ngasidi uba fangkidre hiramasigi matangda TOMTV gi akhanaba paudamama Jiribam da scheme amamamna Manipur whole Manipur se thakpa ngamba magi yamna akogi lupa crore da lakpa yaba scheme ching tawrije ama bawo si hingba ngamdana leibase masi yam laibak thiwani Jiribam district Assam ga yumlo naduna leiriba district asigi leibak lehauga Keshuna cha pambi amadi lichi pambi sing thabada yamna tanaba mafam ama oiri adubu matamgi ahongba amadi chakholakpagi mingda semgat sagalakpana maram oiduna pambi sing haufam oiramba mafam kaya ngasidi uba fangkidre Jiribam gi Vidyasagarda leiramba Keshuna pambi lichi pambi gi haufam oiramba mafam asi khaktada pambi sing asi hauba ngamli
Adubu Panbising hopam oiriba mafam asi sports complex sajankhibana ngasidi Panbising asi uba phangkhidre. Masidasu natana kadam talada leramba bamboo chipping plant ngasidi chalaiba ngamdabadagi mutkre. Haukiba sok Englising Amagachamapan Marifuda District Asigi Mongbungda Manipur Plantation Corps Corporation Limited ki migyeng makhada lingkhat kiba chabagan chahi khara mapung phana chalairam labatungda haukiba sok Englising anida downsizing tobadagi mutharakpa horakhi. Lam hectare chamri kunmanga lebada pun hectare chahum romda cha thaduna matam kuina mai pakna chalairam laba cha bagan mutkibagi maram jiribam amadi lamdam asigi miyamna lengaki mafamda hangatpa horakli. Jenghan bitabadagidi government side gi jenghan bitabade mangtharatna hogi area si kakthal haraga atopa gi enclosure area kunja singna lam si occupy tawna sabagan si loisale aduna hairiba mapam si manipur amatang hairiba sabagan si mari lenaba authority government side gi umtang niyang tinghan bira haraga umtang hingan bai si haijeni Lamdam asigi Senmitlonda chawna mating oiramba project kaya leingaki maikaidagi yengsinba watpa amadi thausil haitabana mutharakli haibada haimanba thoklaroi. Masigi manungda loitang khunaugi spinning mill hudungi cement factory maming panba yai. Ngasidi jiribamgi leijaramba chabagan lanai miyoi kharana machet lausinnakhibana mamingtagi chabagan oiduna lehuri. Yengbu tea plantation sa aji yumdang Turin wang magi koi jiri ghat legi lichi gi toromiba u pambi mayam du yanthalaga kaino kari complex sports complex cyber kaino adu sai masi gumba mayam ji una maruina aikoi gi manipur gi civil society organization manipur bu nungsi agi manipur miyam bu nungsi ga ina lauriba kholiba singjina sugumba mayam ji una usinnadana leiba ji bu kari Lamdam asigi Senmitlonda chawna mating oiba project kaya sikhibagi maram matam dugi sasan pairamba lengak amada thangjinnaduna leiri. Center dagi thadharakpa fund singda tangduna sasan tauriba lamdam asi hena chawkhatpa senthok leba lamdam ama ohenge hairabadi sithakraba project kaya hingalhanba mathau tai haibusini. Jibamgi prajana pamlibasi modbung tea garden asi nauna hingalanduna pothok marang kaina pothoktura sarkargi income hingalanduna amasung leprak ki praja singda thabak piduna pothok marang kai pothoktura sarkar da income kaduna amasung lebak miyam da hojik thabak pibasi praja miyam singda pambi podom jariba times of manipur gidabakta jibam digi rajkumar khudakko Lockdown manungda India gi tongan ba state singda panduna lairiba Manipur gi miyoi kaya purakna naba laingakna honariba sida Manipur yorokpagi nungaiba lairabasu lamdam asida COVID-19 nauna sandorakna bagi achoba maram oiragadra haina COVID-19 Relief Committee Bisnupur headquarter gi advisor en sana zawbana nunglangba fongdokre Bisnupur headquarter da lairiba committee gi office tanga si pangthokpa pau gi mifom amada sana zawbana makha taraduna mapanda lairiba miyoi sing Manipur yoroklaga ningthina test tawdaba makoibu lamjingbatomtv amadi quarantine center singda pifam thokpa facilities sing suna pidaba kaya tholakpana lakliba miyoi singi marakta COVID-19 positive oiba yarom lagadi Manipur da laina asi amuk hanna sandorakna bagi maram oiragani maramaduna laingakna akanba miyeng sangbiu haiki Karimba positive yaramadi koi leiba koiba meyam je amuk awa na amuk talakani aduna laingakna yaradi matik chana quarantine center koi gi institution quarantine center oina thambirabadi koigi test taw yanaba thambiraba ngasi Bishunpur gi COVID-19 relief committee Bishunpur district headquarter na Manipur gi lenga gi mafamda amoti Manipur gi honorable cheng mafamda koina hanana ni singjari Paugi mifamadu da hanagi minister KS Zivona MLA singna magi kendro gi miyoi sing mateng pangduna mapan state singda laiba miyoi sing loriba asi karigumba ningthina test tawdaba quarantine tawdragadi board fangnana ba hotnabada laibak munaba tagani maramaduna munna khanthabirga laukhatpham thokpa thabak laukhatpiu haiki ngarang mak mathong maram khang thadok patawna tawba oktada mukchal hurkan amu laukhatpa khoi district ki wani ko haje disa Bisnupur dasu atei dasu adu maina tawbidaba government sina phajana tawri odam chief minister na amadi prime minister na quarantine phajana message pip dana tana bharat government atat akham leitana discuss tawri bising si ngang na chala kanda akhoi si karigum soi giba mani yawbuda wan dauna laibak thiba jaba gi phibam lei
Laita laira singi yengduna lockdown gi kanglon khara komthokpiu haina Communist Party of India Manipur State Council gi State Secretary L Sotin Kumar na thadropa cherol amada appeal tawrakli cherol aduna makha taraduna haukiba March 15 dagi satharakiba lockdown maram oiraga state asigi kangluf kudingmakna mayok nariba awaba seng khara makhai koknanaba May 3 dagi lockdown kanglon khara komthoklubada nomagi surga hinganaba honariba lairaba imung singda natana migrant worker kayada anuba asa ama fangalake Laibak Tibadi Masing Yamlaba Miyamna Komthokliba lockdown gi kanglon sing ngangna raktaba maru aina social amasung physical distancing gi wafam sing Kongoin kangaw narakpadagi lengakna megi mangadagi lockdown hena kansin kibani habadu miyamna khangthapam thoi lockdown asi kansin kibadagi khulak amadi laikai da yonari ba hingbada changba tangai fadraba polam kyagi mamal khangang wangkhalakpata natana mana masing kyagi mamal su wangba hengalagli asigumlaba thokdok sing asi thoktana ba amadi micham miyam gi yenglaga lockdown amadi curfew asi khara khajik komthok haningi hairi Kaksing gi tongan ba club singi apex body ama oiriba joint non government voluntary organization JNGVO Kaksing district administration a COVID-19 thengnana ba mother NGO ama oina masak khangbirabasu ngasi fawba district administration gi maikei karigumba makal amatagi e pau pibirak palaitri haina JNGVO gi president Khatumeyum Birena pendaba phongdorakli ngasi paumi singna unaba amada Birena makha taraduna sahi asigi March ki tang manga dagi Fresh note thoktuna COVID-19 dagi ngakthokna ba vaccine thawrang lokhatna ba miyamda paujel piduna lakli masigi mathakta medical team ga loinana miyamda awareness piba amadi matam gi oina miyamda social distance lehna ba thabak thorum kaya organization asina paikhatuna lakli asigumba organization asigi thabak thorum sing asi yenglaga district administration kaksing na April gi tang 13 ta mother NGO ama oina masak khangbikhi adum oinamak organization asiga district administration ga COVID-19 ga Mari lainana karigumba makal amatagi thabak thoram paikhatpadi lairadana organization asina hangluba natana karigumba makal amatagi e pau khanghalakpa laitri haujiksu mapalamda laikhiba miyoising laklaga lainana ba district asigi quarantine center kaya hangli adubu karam ba mafam singda hanglibano haiba fawba chapchana aiba copy phangba laitri mother organization ama oiraga district asigi miyamna hanglakpa wahang singi pakhum organization asina piba ngamdaduna lairi maramaduna district administration na matam gi oibal Mari Lainaba Information Sing Organization Asida Amadi Kaksing District Asigi Miyamda Khanghan Biduna COVID-19 Thengnana Bada Pungning Onsin Binasi Haiki. Hariba thabak si changsin matamda ekoi kaktana sungam da volunteer kaktana sungam maktaba aduga atopa lekai natraga atopa lamdagi changsin laga makoi information lorga akoi simaina torga di ekoina tongba adi ekoina organization sina ekoi awareness training ba mayam lai mamni hojipo da leiba praja singje gyan ta da se gyan se tanana bidam ta koi mother association mo inda thopiraga koi mother association sina ekoina training ba akoi awareness program singa si wawda nesike message na hadi Kaksing district administration akoi ngasi wa mo information pida akoi hadi masigi madang na koi khudong chaba pida ba hagadra akoi gi kareni tana na bagi khudong chaba ngasi wa mo EPPD Naronda Myanmar changlubani haiba moredagi ahal oirabi nupi ama quarantine tawraga thamkhre COVID-19 ga mari lainana Indo Myanmar ngamkhaida mi sangthok sansin tawbada athingba thamba lairabasu haukiba tha sigi tang tareta moredagi nupi ani yauna pikliba angang aniga Myanmar gi tamu sanglubagi damak Moreda quarantine tawduna thamki maragasida ngasisu moredagi nupi ama Myanmar gi tamuda tha amarom leiraga tha sigi tang marida moreda amuk thorakpadagi more hospital gi doctor amadi more police ki teamna Myanmar chonglubi nupi adu quarantine tawnabagi damak laukhatuna more forest IV da hangba quarantine center da thamkhre amarom da hojik more hospital asigi ambulance ki gari asi matam kya gi mamangdagi mari leinaba singna hanna yengsin bidabana Leiba maramna matamga sunadre ngasisu quarantine tawnabagi damak ambulance gari ase mi lawraga halakpada gari start hauba ngamdabadagi awaba mayoknaki Paugi marthana tender fake amatang lawjari Red Shopper Get Local Isagi yumdagi mapan thoktana COVID-19 sandoraktanabagi lantheng asida mateng pangbiyo. Northeastern Regional Agricultural Marketing Corporation Limited Neramek amadi Red Shopper anina kusam naraga iramdamda fangba manamasing grocery item amadi fresh meat adom-adom gi yumda deliver tawgi khudong chaba pijari. Aikoi gi app download tawbiduna online order tawbirakpo singidamak discount pijari. Langol View Charitable Clinic haina khangnaramba mafam asi
lamjingba hospital and medical research institute private limited haina khangnarakani mafam asida medicine gynecology surgery orthopedic ENT amadi pediatrics ka mari lenaba analaying gi service singi khudong chaba lobiyo akupa marol gi dama contact tobiyo lamjingba hospital and medical research institute private limited rims southgate near kombinay kaithel hospital helpline number 82589678 Break matungda makataba pau pizari COVID-19 laichat asiga mari lainana United Committee Manipur UCM amadi Kuki Infi Manipur na punna kusamnana sangsil lakpa tengbang bagi paringda ngasisu Kangpokpi district ki manung chanba Lungtin amadi Jangnoi village ki miyam da cheng yauna chanana ba polam kaya tengbang pikre tengbang bagi chamba thoram aduda UCM gi president Sunil Karamna harau nungai ba matam da khakta natna awa bagi matam da su aikoi sing tampunna satminasi COVID-19 laichat asina mipung khuding makta asoba saitheng ama piri adubu Laichat asina maru oina wahalibadi manung hanjinba lambi thongi fibam soklaba chingi mafam singingda khundari ba ichil inaw singdani punumak asigi yenglaga UCM amadi Kuki Inpi ani kusam naduna awaba taraba lairaba khul singda tengbang asi pibani masina ching amadi tam ani gi marakta nungsi sanaba amadi amattu oibagi wakhalon faholakpa ngamgani makhatana su chingi atai sotharaba mafam singda tengbang asi pigani haina mahakna phungdoki Kungi lady mayam sempurna masya pirep labuyu warep labuyu stand labuyu kunna stand toroba kunna simwali habi stand bibu tautar gadi United Committee Manipur se paisa paiba funding organization manate rangak sunate pressure tawbungame government aduna hojik aiko iseng angam bathakta khona jage mayam punong United oiminasi amaga amagi relationship pano khonasi Kuki Inpi के president Khaimang Songloina haikibada UCM amadi Kuki Inpi na punna kupsan naduna paikhalagliba mission asi goodwill mission gi saruk amani tamina manauni singmina mayambani haibagi wakalonda aikoi amatta oina punsindaba yade punsindrabadi aikoi gi fajaraba manipur asi sakhotpa ngamloi haina mahakna mot pikhi COVID-19 namaram oiraga laibak asigi miyam da awaban nangliba sidagi kharada oirabasu kokhanabagi pandamda Manipur Muslim Welfare Organization MMW ona leptana chatharakpa tengbang polam yenthokpagi thorom makha satharakpagi oina ngasi Ukhul district ki manung chanba yaingang pokpi gi akoiba chingi khul sing amadi Imphal East district ki ngariyan maitai pangal khulda chana thakna ba polam kayagi mateng tawkhre haina lup asigi secretary general Aminuddin na thadropa Cheryl amana fongdurakli Cheryl asina makha tana MMWO ge advisory sheng amadi khul gi lup singa khusam naduna pangthokiba thorom aduna thengkhang kayarakta lamdam asida punna khunda minoriba furu masel gi marakta hu kamsinduna tokhai tana ba honarbasu hauji COVID-19 gi waraba matam asida furup khudingmak amatani haiba Wafam mayek sengna utli masina miyoi kharana social media gi platform da furu masel gi marakta nungsinadana ba hu kamsin bagi thabak sathariba se khudakta gi toktuna lamdam asida nungsi sanana punna himina se hairakli Lairabagi Pankai Makada Laiba Imung Singi Senmilon Fagadhanba Amadi Hauziki Oina Tangai Fadana Changba Polam Sing Fanghanabagi Taurang Makada Sing Mayrong the Laiba More Choice Enterprises na Andro Assembly Constituency ki Manung the Laiba Lairabagi Pankai Makada Laiba Khangat Laba Imung Kayada Senmilon Fagadnabagi Matangda Khananai Nekre Loinana Mateng Supangkre Miyambu Wakal Tahanbaga Mari Lainana More Choice ki Manager NG Malsanana Hingbada Senmilon Fagadhanba Habasi Yam Namaru Oi Senmilon Fatrabadi Imung Amapubada Suki Matik Gwai BPL gi Oiba Imung Singna Sel Thungi Phibam Karamna Fagadhan Gadage Habasu Khanghanana ba honabani ngasidagi tangkak naina tongan ba mafam singda hiramasigi matangda khanghanana ba honagani amaromda COVID-19 laina se khoi punna thengnamina ba changi lockdown amaram oiduna awaba kaya mayok nariba tanfam asida sel yauna chana thangna ba polamsu mating pangbani haiki Koi Manipur da financial freedom phangba aduga koi financial growth line na honaba chini akoi panan mateng si smana pangbiu smana yam waraba imung leide natai chadaba leide na haibu koi hanmoi na sira priority laksabne Laingakna thamliba lockdown asibu thugaiduna thangmaiban sinam laikai cherau sing kafamda singkarakpa mioi kaya ngasi thangmaiban United Club TUC gi volunteer Manipur Police personnel amade CDO Imphal West na detain tawduna wakal tahalaba matungda yum da halankre loina na lockdown leiba fawwa chingka biraktana ba miyamda appeal tawrakli si amatang ngaktabaje masi bujiki offender oireba Fabagi Feda empowered Toreba.
lamdam asigi forest amadi revenue department anina hojik sathriba land demarcation tobagi sarukama oina ngasi langol aing laikai da lam onba lakhibabu laikai asigi miyamna akanba mongda yaning de haina langol aing laikai apun luf ke secretary joy oinamna sahi tawduna thadorok cherol amana fongdorakli serol aduna makha taraduna ngasi sathakhiba thong adu miyam ge ayaba yaudana amadi lam oliba si mafam onana onkiba maramna tungda akaiba kaya lakani maramaduna amukka hanna laikai asigi miyam ga punna khanaraba matungda lam onminasi haina lainga ki pungning singsilakli Amaromda Langol Ningthau Thawal Luftin gi General Secretary AK Santikumar Mangangna ngasi forage amadi revenue gi muising amadi laikai muising gi marakta muknabagi thodok adu DFO Central RK Amarjitna laikai gi miyam da demarcation tawagi thabak asina Langol Reserve Forest area da lam khopsili haina claim toriba yumthong lising amaka chohum ga nemfuga taruk asida karigumba akaiba amata pigedaba laite haina thajaba pirakpadagi makha tana niyom chumna miyam ga punna khanaraba matungda thabak paikhat haningi haiki Yumthang Nariba Nagaland State ki Dimapur da panduna laiba Tamenglong District ki miyoi marifuga manga lauruna ba yankhai ga humdoi Tamenglong Assembly Constituency ki MLA Samuel Jendaina akhanana sinwa bus manga ngasi Imphal dagi lamthakre Dimapur da panduna laiba miyoi sing adu da mahairoi migrant worker amadi hiram kaya da thabak tawriba miyoi sing su yauri panduna laiba miyoi sing adu tha sigi tarada Imphal da yoroklaba matung da quarantine tawduna COVID-19 test tawgani Lockdown maram oiduna mayum da hanba nang haudraba Nagaland ge miyoi chaniga humpuga mapan Manipur lainga ki maikei degi mayum hanjakibage ayaba fanglabasu Nagaland government ki maikei degi ayaba fangdabana cycle headquarter da fibam sokna panduna lehauri khudaki oina KSO cycle na panduna lehauraba Nagaland macha sing adugi laifam safam pirabasu kuina sangna mateng Pangba ngamdabagi fibam laibana lainga ki miyeng singselali hiramasigi matangda KSO cycle block ki president Gopu Songloina TOMTV da wafum kya thambagli हाइरिबो लैसिंगसे मागी लाइबम नत्रगा होम क्वारंटाइन तौगिद्रा नत्रगा कमाय कमाय तौगदगे हाइबसिंगसे अदे अखोगी टेस्ट न तौथोकपना चिंबा मयाम सिंगसे फजन तौद्रगदी अखोई मसीगी मरकता अखोई यामना लाइन लौब चुमोयना खले अदना मरमरकांदा कंसन डीसी अमदि लैंगाक्सिना हौजे हौजे साइकल स्टैंडर्ड तौरकांदा अदुजु कांगपोपी डिस्ट्रिक्ट की मनुंगसिदा नागालैंड चटकदबनी हाइदना बस पो अरेंज तौरगा लेरंबल लेरे अदु ई पाउगी मतुंगिना नागालैंड की गवर्नमेंट चांगप यादवगी अथिंग लेबदना मरमकाना मफम मसिदा हौजे केसोना सिलकांदा तौंगलाफुम खंगदना मियाम सिंगसे पुलप लेरंबसिना मरमरकांदा अखोई हेन साथीबा वरप याबगी फिबमसु लाकने अदुना मरमरकांदा लैंगाक्सिना अथुब मतमदा अखोई मियेंग चंगबिरकांदा मैनेज तौबियो हाइबसे यूनाइटेड कमिटी मणिपुर यूसीएम की माइकेदगी लैंगाक अमसु कंसन डीसीदा मियेंग चिंगसिनजरी Cycle Assembly Constituency ki manung chana laiba Hongman Khongbal khul gi miyoi singna Tangkhul Naga Long Sangai Pro Kobui amadi Tangkhul Naga Unaw Long gi mideng makada ngasi laisemba sana zawbada COVID-19 ga mari leinana chana thangnana ba polam kaya amadi fax mark sing khusina kre ngasi sana konungda pangthokiba thorom aduda khul asigi miyamna Chingda fangba manamasing kaya su puraktuna laisemba sana dawbada khusina ki Tangkhul Naga Long Unaw Long gi President Kasum Tanishan amadi Hongwan Khongbal Tangkhul Sinalongi President Marina Muinauna Fongdorakpada Corona na awaba saitheng piraba matam asida ching amasung tam anigi achetpa mari amadi nungsinaba hena cheshinba oirasanu haike laisemba sana jawbuna Fongdorakpada ching amasung tam anigi nungsinaba asi rajniti amadi paisana purakpanate matam amagi aikhoigi leijaramba ipa ipusingna ching amasung tam anigi achetpa mari puraknaba honaramba adugi maheini amadi tungdasu leiba oisnu haike उत्पीगी तंजा दुनी अन सिगुम तंजा फंगबसदी अखोई मक्सु लाइबं फै अदि निंथौनसु तरामन ओपीबिगी अदि मक्तसु अखोई तांगुल हो तांगुल कम्युनिटी गी निंथौसिंग योन याता थैंक यू हाइब्स हाइनिंग ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯈꯩꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯉꯔꯥꯡꯁꯤ ꯊꯤꯖꯔꯒ ꯉꯁꯤꯁꯤ ꯀꯠꯄ ꯂꯥꯛꯆꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯒꯤ ꯂꯥꯛꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯈꯣꯡꯕꯥꯜ ꯇꯥꯡꯈꯨꯜꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯌꯥꯝ ꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯂꯩꯕꯗꯒꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯗꯨꯗꯒꯤ ꯇꯝꯖꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯉꯔꯥꯡꯁꯤ ꯃꯌꯥꯝ ꯈꯨꯟꯖꯥꯁꯤꯡꯅ ꯊꯤꯔꯒ ꯁꯤ ꯀꯠꯆꯔꯛꯄꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯁꯤꯗ ꯂꯣꯏꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯁꯤꯟꯅꯕꯤꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯈꯣꯏꯅ
ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯒꯤ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛ ꯃꯁꯦ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯁꯤꯡꯗ ꯑꯩ ꯀꯅꯥꯗ ꯃꯁꯤ ꯑꯃꯨꯛ ꯁꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯟꯖꯔꯒ ꯑꯩ ꯁꯤꯟꯅꯖꯒꯅꯤ Khangabok Part 2 Gram Panchayat Panchayat asigi Pradhan Saikhom Opendrona ahumlak suba oina chana thaknanaba polam sing genthokre Gram Panchayat asina koliba mafam singi yumthong lising ani romda tongan ba manama sing genthokpa adu Khangabok Part 2 lailam thopam dagi hauraduna masama sagi thongalda social distancing ngakna lehenduna yenthokki Novel coronavirus ki lockdown amaram oiraga awaba mayoknariba Thobal Kendrogi manung chana laiba Thobal mayai laikai amasung Thobal achobugi miyamda ising fangdabagi awaba adu kharada oiraba su koknanaba Kendra sigi MLA oiriba hanagi Chief Minister Okram Ibobigi matengal loinana laikai sing asigi miyam na ngasidagi Thobal Tureldagi ising chingba hokre ising chingbagi sem saba aduga mari lainana Thobal Pakhangkhong Youth Development Association gi Secretary Waikhom Ningthem Jauna ngasidagi horiba ising singbagi thaurang asina Thobal mayai laikai amasung Thobal achobugi inkol da laiba pukri punamak ising yoksinabagi pandam thamli haiki Tongan ba political party taret CPIM, CPI, ML, RHP, VCK, CPI, AIFB, amadi RJD na India ki president COVID-19 gamari lainana nomugi surga chariba sinmi sing amadi migi makhada thabak toriba sing na thengnori ba khudong chadabagi matangda yengsinbina ba aiba serol ama taksin kre Political party singa sinanga si punna thadrokiba cherol amada migrant worker kaya lockdown maram oiduna awaba mayaknari Maharashtra da sinmi kaya laingak na chapchaba thosil paikhatabana khongna sangna mayum yaununaba sanakiba amadi potpuba train da namsinduna yum yaununaba chanakisu yauri makhoigi damak lainga ki maikeigi karigumba thaurang amata paikhatpidaba amadi yangsinbidaba si laibakthibani amaromda state kaya da factory da thabak suriba simi singasi factories act samdokpa tawdana thabak subagi matam hengatli hairi Protection and Preservation Committee Manipur PPCM na paring naina satharak patengbang polam pibagi mari lainana ngasi Bisnupur district ki Karang Khulda Khundari ba mima nadra ka hena fibam soklaba imung singda tengbang polam sing kusinakre Karang Island Development Organization ki kuthangda tengbang polam pibagi tharomaduka mari lainana PPCM ki convener Jitendra Ningombana tamthiraba COVID-19 laichat namaram oraga awaba taraba mima nadraba amadi lainga ki maikeidagi mateng fangdriba ching amadi tamda leiba khul singda tangkak naina nongmada changba changdaba yadraba polamgi mateng pangduna lakli nga fabana sinfom oiba karangi miyamna lockdown manungda thangnoriba khudong chadaba sing asi kharata oirabasu kokhanabagi pandamda ngasigi khongthang asi laukhatpani haiki ina Protection and Preservation Committee Manipur gi maike digi thamjaning badi haire ba khogi karangai bu khunsida maru oina yum sohum gu mogdang phun leibani adu ngarang nan sitkhiba akan bu nonglei nuksita khogi maside hobijam gi kunja ko ba chahi humphumuk suraba adu gi magi nupina hobijam ongbi ibi yaima ko ba khogi khoi nupi ma haitare adu mo khogi family je kitang disable oiba abnormal kitang oiba haitare mayam leineri bi sida kitang oiba sida ware imung sida hena handagi nonglei nuksida marum odina mayum che loina thudik bigraba humdok bigraba masi khoi maru ene concern MLA or natre harga social welfare department gi madu natraga disaster management gi kano degi kasitang mateng panghanba yabra pangbiba yabra hidden protection preservation committee Manipur na khoi media gi thongda asumiyam gi Bank of Baroda MG Avenue branch na ngasi mong sangai dalaiba BB Paul Mental Development Home da COVID-19 gamari lainana chana thaknaba yauna hand sanitizer amadi face mask na chingba polam kaya kusinakre BB Paul Mental Development Home gi maike degi su mateng pangbirakpagi thagatpa phongdorakli COVID-19 lockdown maram oiraga chana thangnaba polam sing mapung fana fangdabagi awaba mayok nariba matamasida CDO Bisnupur da sub inspector oina mathok toriba W Ivom chana mahaki thage tolof ke senfam dagi chana naba polam sing hand sanitizer amadi surgical face mask ngasi kumbi terakhong da laiba senior citizen all age home da tengbangkre amrom da SIW Ivom cha amadi Bisnupur CDO gi personal sing na cheng yauna chana thangnaba polam sing amadi sel gi mateng su ahal sing gi damak home asibu chalai
amadi KS event pisakta khusinaki tengbang polam sing khusinaba ga mari lainana home asigi mapu KS event pisakna asuk waraba matam asida SI na mahaki thagi tolof ki senfam degi solaba ahal singidama kathokpa ga loinana mateng pangbirapagi damak thagatpa phongdoki matungda su hena chauna ahal oiraba miui singi mateng pangba oibungamba urshanu haiki TOMTV na lepalaitana sandorakliba Your Voice adongi khonjelgi tharamda miyamgi makoi gi wakhalon phongdoknarakpa leptri ngasisu karamba miyoisingna karamba wakhalon thambirakpage habadu myan punami engtaminasi koi Rajasthan ki Udaipur da maitai macha taramathoi thabak tawduna leijabane room sigi oinadi ibani dang maitai macha leijai mafam atai atopadi mafam tonga na leijabane Aikoi lakpasu kuidabagi maram oiduna mafam marang khangzadre COVID-19 na maram oiduna yum thapusu nangjahodre mafam asida panduna lejare aikoi awaba kaya ama mayoknare dukandagi pot leiba chalasu changhaningdaba dukan mapuna pot leirabasu leite hajalaga aikoi bu hekta thadorakpa kaya ama thingnajai yaragadi pabungna Rajasthan gi oiba maitai macha aikoi gi damakta yum thoknaba lambi amatang sinbiyo aikoi mafam asida kuina leitharabadi awaba kaya ama mayoknagadore aikoi form kaya submit loin tawjare adubu information kemta laktabana maram oiduna pabungi mafamda video asigi kuthang asi tawjarapane Ani Suba Manipur Rifles the Lady Ba NDRF ki tara nithoi Suba Battalion na COVID-19 gamari lainana lakholakpa section thorangi seroga moina ngasi Manipur High Court Complex ki akoibada hida kapthokre NDRF na makhatana Imphal East amadi West the Lady Ba lainga ki lotion kaya da so hida kapagi thabak sathakigani hairi United Meitei Society Assam Umsana COVID-19 gamari lainana satharakli ba tangai fadaba polam singyan thokpagi makha satharakpa oina ngasi Kasar district ki manung chana leiba Taurangbam laikai Baskandi Khungangi awaba nangaba imung singda umsage volunteer singna manama sing yauna chana thangnaba polam kaya yanthokre umsana COVID-19 lockdown maram oiduna awaba nanglaba imung singda makhatana tengbang polam sing fangan kigani hairi Headquarter IGR 8 ki Kungahumbe Suba Sector Assam Rifles ki Nalan Assam Rifles Company na ngase Manipur amadi Mizoram gi ngomkhai dalaiba Twalsang ki Village Level Task Force VLTF singda face masks hand hidak langthak yauna chana thananaba polam sing yanthokre Tolsang Village ki Village Council ki President Romal Somana Nalan Assam Rifle Company na asumna COVID-19 lanthengnaraba matamasida mateng pangbirapag dimak thagatpa phongdorakli Assam ki Kasar district ki manung chana leiba Kaira Kandi da leiba Saknai raba aiba Sanasam Binot ngasi ayuk masagi anaba amana maram oiduna laikidre Ivem Hall haiba Manipuri Upanasta yan hana phongduna Manipur mapan gi Manipuri sahitya da lamyanba novelist ama oina Sakhang nakiba Sanasam Binot na Chandrakala Kalabati Upanyas Thongnang Leiba ki Sairol amadi Khambathoibi Sairol na chingba Singtha ba yaba larikya iduna Manipuri Sahitya da achoba khudol tamlamki Sanasam Binot Manipuri Sahitya Parisad Imphal na piba Kamini Kumar Gold Medal Laikol Imphal na piba Khetrimum Yaima amadi Thambal Devi Ningsing Sahitya mana Assam Manipuri Sahitya Parishad na piba Sahitya Bhusan amadi Assam Lainga ki Sahitya ki pension yauna tongan ba mana kaya fangkraba aiba amasuni mahakna laikidabada Manipur Assam Tripura amadi Bangladesh na chingba mafam singda leiba tongan ba Manipuri aibi sing amadi social activist sing na awaba phongdoknarakli Imphal is ki Nongmaijing singda sariba Sanamahi Kiyong asigi architect Loitong Bam Mangina tha asigi chaichat mangada laikidabada Foundation for University of Sanamahi Culture gi Chief Secretary na thadurok cherol amana awaba phongdorakli serol aduna laikidabagi thawaina leiramlenda ingna chikna leirunaba mapugi mafamda thongnikibaga loinana imung manungi awaba da su sarugya jari hairi ngasi nungtil phone ki ba pause singda kari maru eba pau yauri bage habdu myam punamung ming taminasi Kanglei Paki Meira, Chief Minister na ayuk working chain bada sinmi khara thengna bada khusuman hengat pinaba haizarak padagi hengat pikre. Hauzik mamal hena yoliba urea harsing Manipur da karam na pusilakli bano haibadu Agri Department na seng na khanghan bangamdri. Chief Minister COVID-19 Relief Fund gi train bharagi oina lupa lak taragani thoi lising kunthraga taru kaithokre.
chairausingda working chatpa athingba thamkhre Kangla Pau Chennai amadi Bangalore dagi akhanaba train na Manipuri lising amaga chani thunglagadabdagi DC amadi SP na station gi awat apa yengsinkhre Assam amadi Tripura COVID-19 case wangkhalakli Assam da yankhaiga mapan Tripura da lising amaga taraga taruk sukre Urea har mamal hena yonba yaroi director COVID-19 na singmi tami nungsinabagi mari chesin halle ningthau Pau Gel Tangkul Kunja Singna Ningthau da Manamasing Kusinakre Chingtam Anigi Nungsi Mari Hena Chechil Hale Ningthau COVID-19 India gi oina Maharashtra da mioi lising taraga mapan ga sufna humpugo humdoi positive oiduna satret ka kunthraga mathoi laikhidwe Manipur gi mioi sing sanglakpada darkar oiba pumnamak sem saba hai loiragani DC Jiribam Chief Minister ga sakhang maikhang nabagi thoram pangthokre Loislakpada maruiba pau amuka hanna pijari Mapanda panduna leiba Manipur gi mioi sing thunglagadaba Jiribam da makhoi bu oknanaba akanba section thawrang lokhatpa hokre COVID-19 makha na sandoktanaba niti niyam sing mapung fana inba mathau tari Kamjong district ki manung chana leiba Indo Myanmar gi ngamkhai sarukta COVID-19 ngakthoknanaba paikhatliba thabak sing MLA Laisio Kaisingna yengsingkhre ngamkhai da police outpost thamnanaba wafam phongdokre Ngamkhai lana sathok sasin tawbada thingba thamlingai serakta Myanmar romdagi naronda ain kaina pusilakpa polam sing phagatpa leptri Lamdam asigi chawna senilonda mateng oiramba Jiribam gi mafam kaya da lairamba factory kaya ngasidi chalaiba ngamdana lairi Ngasigi wenadi Manipuri pau matang se lojere miyeng tabi upuna mapu amuka na khurumjeri